Iran, Laibak asi, Prithibi mipung khudingna billion amo ina loina khalle. Laibak asi, tonga conflict, sanctions, nuclear gi oiba tension kya amadi anti-western slogan gi damak miyamna khangnai. Maram asina country asi global stage ta khwaidagi controversial oiba Laibak amo oiri. Miyamna Iran asi billion amo ina uba taragasu asengmagri country asi victim mamani. Thainagi matamdagi horaga Laibak asi west na dum sit to wituna laklaba country mani. Ekoina Iran gi history asi hankatna yengluba matamda tongan ba thajadaba wari kya ekoina khangma ngami. Ngasi oiriba Iran asi matam amada kamdongna leiramba jano amadi kamdongna ngasi gi phibam masida oirakhibano. Masigi mayam si khangnanaba ekoina Iran gi maru oiba Iran mari hana nainabam thoktai. Masigi matungda ekoina asengba billion asi kanano ibisi khangma ngamlakani. Basically, India equity palm number Sanili Unamad Industrazana represent over Mets Kulima SD quality to Yangba Eduga, Manasu Tobi. Ahan but deposit a bonus 1,500 for Fumbai. Balance upstream the line happy. Join the Ruga Hapta Kuning iPhone 17 Pro Max from Wisansu Legany. Download over the 200 the Facebook to review the 150 from VI. Affiliate program the target 50% commission Tanbi. Saran missing a comment link Haplavani. 20th century gi angan mamatamda Iran hariba leibak asi Persia haina khangnarami. Leibak asi mapangal yamna sonba Khazar dynasty na rule tawruga leirami. Country si financially unstable orami duga atopa leibak Britain amadi Russia gi influence su chawna leirami. Asumna May 1901 gi matamda British entrepreneur William Knox Darcy na Persian ruler Muzaffar ad-Din Shah ga major oil agreement ma sign tawnarami. Masigi agreement asibo ekoina Darcy concession haina khangnai. Masigi agreement asigi matungina chahi humpumuk Persia da thau thiba aduga extract tawbagi right asi sumnagi Darcy da khak lerami. Aduga Darcy na madudagi phanglakpa sendong adu Persia da saruk khara piba haina yanarami. Masi samsamna hairabada Persia gi habadi Iran gi thau asi extract tawbagi right asi sumnagi Britain da khak lerami habani. Asumna 1900 tagi horaga British Empire na Iran asi makhoi gi petrol pump amagum sizinaki. Amarumda Iran gi phanglakpa profit sing adasu Europe ta loan singbada loina sizinaki hainasu report kya da hairi. Matam asida Persia da thau si yamna ka haina discover tawbudi oiramde. Adubu chahi kharagi matungda khudingmak ahongba lakhi. 1908 ki matamda southwestern Persia da liba Masjid Suleiman da thau si fanyam lerama thengnaki. Masidagi thau si extract tawnanaba Anglo-Persian Oil Company si semki. Masik kona thangda Anglo-Iranian Oil Company haina change tawkhi aduga ngasina BP haina khangnariba asni. Masidagi oil production asi hena chokthoraki. Adubu masidagi kanaba asidi Iranian singda phangdabaga chap manarami. Company sina profit chawna phanglagasu Iran adi sumnagi share khara khaktamak royalties oina phanglami. Aduga madugi paisa adu muk Europe ki loan singbada loina sizinaki. Usumna Iranian singnasu makhoigi natural resources si foreign power singna control tawruga leire habasi khangba horaki. Thaudi Iran ge orami adabu profit di Britain ge orami. Iran asi Britain amadi Russia na colonize tawramde adabu makhoigi political amadi economic influence di lehenki. Darcy concession ki contract asi 60 years ne habadi masi 1961 da loigadabani adubu Iran gi thaudi loibenatri. Aduna Britain Iran gi thau lut tawba si lepa pamlamde. Asumna contract asi loidringai 1933 da agreement asi nongna mugwari sanaraga jahi fanayam amuka sangtokhi. Adubu foreign power singna makoi gi thau asi control tawba si Iran gi miyoi singnadi yaningdaba fawba si sumsum henkalakhi. Masigi sauningba yaningdaba sina Iran gi anisuba ira asi horukhi. Twentieth century ki mayai salakpa matamda Iran gi miyoi singna makhoi gi laibak ki resource si makhoina control tawjaba pamlami. Masigi wakalon asibu sawgatpa singi manungda Mohammad Mossadegh hariban pa sisu amani. Sumna 1951 ki matamda Mossadegh na Iran gi prime minister orami. Aduga magi khwaidagi chawba goal asi Iran gi thau si Iran gi oiba amadi Iran gi development gi damak sizinaba asni. Mahangna Iran gi thau si Iran gi miyoida kanaba pinabani foreign company singda kanaba pinaba natte haina phongdokhi.
Asumna Iran ki parliament su 1951 da Anglo-Iranian Oil Company asi nationalize taunaba warep lauki. Adubu masigi warep asina Britain di yamna angakpa oirami. Bastagi British government amu Iran da sanctions kya thamkiduga International Court of Justice da Iran ki mayokta challenge toki. Adubu ICJ na wafam asi makhoi ki jurisdiction ki manung chandai na phongdoki. Maram asina thogdok asi Iran mai pakbuga chap manarami. Adubu matam sidagi horuga Iran amadi Western power singadi yengthina ba horki. Britain amadi USA na punsilaga Iran da Soviet Union sahandanamasu kanna honarami. Sumna 1953 ki matamda British ki MI6 amadi US ki CIA na Operation Ajax na khangnaba operation ama Iran na pangthoki. Operation asina Iran ki Prime Minister Mossadegh pu Prime Minister famdagi loktoki. Operation asida Mossadegh pharaga mapunsisu pahaus arrest tawraga thamki. Asigi matungda Iran ki monarch Shah Mohammad Reza Pahlavi asina amuk Iran ki luchingba oiki. Masigi thogdok si Iran ki political history da khwaidagi maru oiba foreign khut thingjilakiba tangkak amu oiki. In 1953 ki matungda Iran da Shah ki era amuk horki. Shah na Iran asi yamna sakti leiba yamna modern oiba country amu ohenaba yam tawrami. 1960s ki matamda mahangna White Revolution haina khangnaba major reform program ama launch tawki. Masigi reform asida yawkiba sing asi lam nauna yenthokpa education mafum khudingda phanganba infrastructure hena chawkharanba industrial growth lehenba amadi nupi singda hena rights piba asini. Nupi singda voting rights pirami education ki khudongchaba hena pirami aduga society ki thawak thoram singda hena saruk yahalami. Asumna Iran ki cities sing asi lep palitna modernize oiraki. Urban areas in the Western culture, fashion amadi entertainment ki masak kya su ubo phanglaki. Thau ki revenue henkalakpana su Iran ki economy asi hena chawkhalaki. Adubu masigi rapid modernization asina su Iran na tonga tonganba tension kya amuk lakhani. Iran ki tonga tonganba traditional amadi religious group singna sahana westernization ki ohongbu purakpa si yaning lamte. Aduga Shah secret police Savak asnasu magi political opposition singbu kupna senaduna suppress tawraga thamlami. Maram asina corruption amadi inequality ki changsu wangkhalaki maramdi party amakhakna loina control tawbu maramna. Aduna Iran gi miyoi kya da kanaba phanglagasu atopa miyoi kya buna karisu phangdana leibasu yauki. Asumna 1970s ki matamda Shah gi mayokta tonga group kya na leiba horki. Religious leaders, Satra Singh, intellectual amadi political activists kyana Shah-gi mayokta ngang bahorki. Masigi miyam gi pendaba yaningdaba mayam asina Iran gi history da khwaidagi maru oiba turning point ama lakhanki. Masina Iran asi ngasigi Iran asi oirakhibani. Masigi revolution asida khwaidagi makok chingba miyam gi luchingba oikiba misik asi Ayatollah Khomeini asini. Shahna lebak asi magi konungdagi rule tawragasu miyamna khwaidagi pamnaba khwaidagi yaba leader asi Khomeini na oirakhi. Mahak matam pumbada misam praja single leiduna makhoigi wari saduna yamna achetpa mari ama sagalami. Mahakna anauba Iran ama semnanaba miyamga loinana revolution asi haurukhibani. Magi wakhalon asi anti-west, anti-imperial amadi wakhalda west kumna amot pohal khalloidabani haibasni. Khomeini asi yamna powerful oiva religious leader amani aduga Shah gi mayokta su lerami. Shah asi America gi puppet ni duna Khomeini ne anti-west ki oiva wakhalon sing asi miyamna khalhanba sigidamak mahakpu 1964 da Iran dagi exile tawki. Exile da chahi 15 muk Iraq amadi France da leikhi. Adubu exile da leiragasu magi speech amadi magi message asidi Iran gi mipum khudingda lona loini yaholami. Mahangna Shah asi un-Islamic ni haina phongdokhi. Aduga Shah na Iran gi identity bu loina manghan gatawre haina su laurami. Magi wafam sing asi Iran gi miyoi sing nasu loina yaninglami. Masigi matung 1978 ki matamda Shah na Khomeini asi traitor amani haina phongdokhi. Masidagi Iran gi miyamna saungnaraduna lambi da tholoktuna Shah gi mayokta protest tawba horakhi. Shah na matam asida America dagi mating ni khidabu America nadi mating asi panglakhide. Asumna protest asi leibak sinma thungna santokhiduna Iran da Islamic Revolution asi horakhi. January 1979 da Shah asi Iran thadoktuna chatkhi.
Asumna February 11, 1979 da Shahgi monarchy asi collapse oiki. Masigi matung March thada Iran gi miyam da karamba government simba pambagi haina vote ama torami. Maduda 98.2% miyoina Iran asi Islamic Republic ama ohinba pamlami. Asumna April 1, 1979 da Iran asi official oina Islamic Republic of Iran haina kauki. Masida makoigi religion asina khwaidagi maru oiba oirami. Aduga makoigi supreme leader asina Ayatollah Khomeini asina oiki. Masi dictatorship tagi republic ta olakpa yamna pikpa face amani. Adubu Khomeini na power pumba magi makuta loina paishinki. Mahangna constitution su naungna muk iki. Laibak asigi laws, culture, election asing bukudimak magi control da loina lainki. Islamic Revolution asi Maiba khibagi maram asi Iran gi miyoi 98% mukna sahabu yaning da bagini. Adubu mipum kudimukna Khomeini bu support tawbra hairagadi support tawbu natte. Iran gi miyoi singna sahabu yadabagi maram asi amaga mata manav natte magi oiba yaning da ba tonga loina lairami. Aduga masigi miyoi sing sibu control tawbu asi Khomeini gi aim oirami. Maram asina mahakna anauba constitution da anauba concept ama semki. Madugi concept adubu Guardian Council haina khangnarami. Masida maru oiba power ahum lairami. Ahanbada pass tawkraba law kudimak Islamic principles singda yabra haina review tawbaduga semtokpagi power. Anisubada election sing supervise tawbagi power. Aduga ahum subada election da mai paglaba candidate singbu approve tawba natraga disqualify tawbagi power. Masigi system asida political system masigi mathakta religious authorities signal helami. Aduna laibak asi chawkhotpa asisu maru oirame dubu masigi mathakta religion na khwaidagi maru oiba oirame. Haibadi law amasi Islam gi doctrine gi mayokta lairagadi law adu chana hanba yaramte. Aduga miyoi amatana masigi system masigi mayokta su laiba yaramte. Masigi mayokta authorities singi mathakta wa haibasu yaramte. Asumna Iran gi phibam asi tapna Shahgi iradagi hena soksi lakhi. Maram asina revolution asida support tawkiba miyoi kyana muk masigi structure asi yaningdaba phongdoknaba horki. 1989 da Ayatollah Ruhollah Khomeini asi sikhirami. Masigi matungda Iran gi anisuba supreme leader asi Ali Khamenei asina oiki. Masigi decision asi yamna controversial oiki maramdi Khamenei asi high ranking Shah clerics ama natte. Supreme leader asi Shah religious authority ki highest rank marja asina oigadabani haiba rule lama lairami. Adubu Khamenei na supreme leader oibe yananaba madugi rule adu lauthoki. Khamenei gi matamda Iran asi global stage ta controversy kya laki masigi su maram khara lai. Ahanba maram asi Iran gi nuclear program asini. Iran gi nuclear program asi Shahgi matamdagi haurga USA gi mateng laurga tapna horambani. Adubu Khamenei na magi matamda masigi program asi amukka hauraduna laibak asigi nuclear weapon sanaba honarami. Iran adi masi sumnagi energy purpose ki naina phongdok khidabu western intelligence singnadi masi nuclear weapon semani haina chingnarami. Anisuba maram asina Irana regional militant group singbu support tawbasni. Irana Hezbollah Hamas amadi Houthis bu support tawrami. Masina maram oiraga USA na Iran gi thawong si state sponsor terrorism ni haina lauthoki. Amoromda Iran dasu government gi mayokta domestic protest kya tawki. 1999, 2009, 2019, 2022 amadi 2025 da major protesting tawki. Adubu protest tawriba miyosing asi tamthina ot nairaga protest asi lefanki. 2022 gi masa amini sikhibagi protest da miyoi chahumgani funipan hatki. Aduga masida angang yankhai amasu yauki. 2025 dasu protest tawba miyoi lising kya hatki. Masida Americana Iran gi misam sing khanba sarga afava sadna wa amunganglami. Adubu Iraq, Afghanistan, Yemen chingbuda makhoina su misam kya hatlibani. Aduna makhoina Iran da afava sarivasi atopa maram amadi soidana leiramgani. Aduna bu America hairibani. Masigi tonga maram amadi thodok mayam sina Iran asi aikhoina ngasi hojik uriba Iran asi oirakhibani. February 28, 2026 da Iran da USA amadi Israel na pullaga tawkiba air strike da matam koina Iran gi supreme leader oiduna lakhiba Ali Khamenei asi sikhirami. Tonga ba hojik Iran sigi maram dasu aikhoina loina khangnaraba ngaktani. Adubu masi pumnamak oiduna su ngasi fawba Iran gi Islamic Republic asi kaiba ngamdana leiri. Masina maram oiraga amarumda Iran asi tonga ba economic political amadi social challenge kya mayoknari. Iran asi prithivida khwaidagi sanction tawba country singi manung challe.
Masina Iran gi economy da su chawna sokhallei. Inflation gi chang yamna wangi. Makoi currency su toina collapse oi aduga Iran gi naha kya su thabak phangdabagi awaba kya mayokna duna hinglei. Adubu Middle East da Iran gi influences chawna lei. Iran gi support da Lebanon gi Hezbollah, Iraq, Syria amadi Yemen dagi political allies kya su mateng tawri. Adubu miyoi kya nadi masigi network asina maram oiraga Middle East da toina Irang tawri bani hena phongdokhi. Adubu Iran su tamna ohong makharadi adumak lakli. Iran gi miyoi 60% di chahi 35 gi makhada leiba naha ngaktani. Makhoi lair laisu fazna haibana ayamani duna makhoi ne su leibak asida ohong bakya purakpa pamle. Khara amana economic opportunity pami, khara amana social freedom, aduga khara na political reform pami. Dubai koina khanggadaba amana Iran asi prithivida khwaidagi strategically maru oiba country amani. Bagasi Middle East, Central Asia amadi South Asia gi fauna famda leibani. Prithvi gi thau gi supply putokpasin tawriba lambi Strait of Hormuz asisu Iran gi control da lei. Aikoina Iran gi history si hankana yenglubada ngasi oriba phibam asi foreign intervention makoi gi masagi political struggle wakhal manadaba mayam gi yengthinaba amadi global power singna yengthinaba asina ohelakpani. Asumna history si nainaba matamda aikoina ngasi Iran asumna tawriba sigi maram asi khangma ngame. Mayam sa soidna gyan taramlani haina khanjai. Aikoina khanggadaba ama geopolitics da kanana lali amadi kanana chummi karambani hero no karambana bileno haibasi leite. Khudimak power amadi interest ki matungina sanaba lila ngaktani. Hojik Iran gi next era asi iri heavy yai. Aduna masigi matungda Iran gi phibam asi kari oirakpano haibadu amung matam kharagi matungda yenglasi. Aduga horakpada haikiba Iran asi miyamna billion amoina khalli haina adubu adom gi wakhalda hojik tawriba asida asengba billion asi kanana oigani haibadu comment da phongdok piramu.